Manipur lenga ki Home Department na pung kunmari chupna mathau tawgadaba Integrated Anti-Extortion Cell Hangkhre Miyamna Anti-Extortion Cell 180020233226 da phone tawraktuna lamdam asida khutlai paiba singna micham miyam lenga ki official amadi lanai gi miyoi kayada aki akhang piduna namdana cell gi demand tawrakpada complaint tawbiraknaba khangalakli Ngarang Manipur lenga ki Chief Secretary na thokpa cherol amagi matung inna Home Department ki Extortion Cell asida State Police, Central Armed Police Force, CAPF amadi Assam Rifles amasung Army ki mihut sing yauri haiki cherol aduda palladuna hai Aine yadaba organization kayana lanai miyoi amadi government official singda telephone amadi message ki kuthangda akiakhang piduna cell gi demand tawbagi report kaya lakli masina laipaki law and order da chauna akaiba piri haiki cherol da Makha taraduna kanagumba miyoi amadi government official singna asigumba aine yadaba organization singna cell gi demand tawrakpa matamda matakta piriba Integrated Anti-Extortion Cell number asda phone tawraktuna wakat na napawafam thamki lona na lainga ki maikay dagisu asigumba aki akhang piduna namdana cell demand tawriba singi matakta lokalakliba action asida mateng pangbina naba Chief Secretary na thokpa cherol aduda appeal tawki